mayambu ahan namaktada panthorilamgi maikaidagi ikoknona khurumjari akhoi ngasisu lepa leitana thajaba wadi paringda ngasisu amuk tabirasi ngaikhini matamdo marisuba tangkak ngasi ki tangkak asidena kari oiriba mayam punna amuk khangminarasi premjit to magi khangna jabili hawgi mapa yamna kanna sokpana maram oiraga mahak hojik makhoi gi mateng pangnaba amadi paisa kaya su piru nabagidamag Manipur thokpa taki mahana mayamba subol dasu Manipur chachi haibane subol di thambal bu uningba mahak wari khara su sana ningmana maram oiraga mahak Manipur thokning kide chalandai gi mikup aduda premjitna mayamba subol da sumna wari saki tamo nahak mafam asida leiba matamda min bai singna layuko mafam asida mi phattaba leirambasu yai fazana haina singna layo nahana khanjariba nahana mangjariba manglala mai pakpusu oyo Manipur thokpa tarabadi tamo ko puna thokminabadi pambane phare karimata tekta kaidana mafam asidagi halakpo oyo wahai ase hairam laga manau nupado hojikti Manipur chatnabagidamak bas tongba haukhre subolsu manau nupaga punna lakminlabane punna leiminabane mahaksu wakhan nungaiba natte manau nupa makhoi ani hojikti tongan tongan chatnaba tare premjit bas tongduna Manipur thokre mahak chatkraba matungda subol lepham khangkide tafum lafum su khangde masa matomta puning nungsiba kaya amasu tattana phawre manau nupaga makhoi ani numini humni ado shilong aduda yamna nungaina ngauduna thambal makhoi ahum lam kaya koiba lam kaya yengba chatminarambani hojikti manau nupa premjina chatkraba matungda mahakta sengnamak haifam tafum khangdaba charang khoirangnaba haibado mangona tattana phawre manau nupana chatkraba matungda mahak manau nupada phone toina tawri wari kaya amasu sanare manau nupa su khangi mahak mayambado thabak chatpa matamda yamna kigalle mingonda wa hengam tongomde haibasu manau nupana loina khangi mayambado miga manade khara pangtak sutak tawbani haibadu khangmana maram oiraga premjitchu phone da wari sana sanana mahak su kaple subol su kabbe premjit wakhal namuk su khala e ngasi aina salibsibu chumliba jala ekhoi gi tamodi mi thengnaba matamda wangang musungam jadabane mahangna kamdowna thambal ga wari sanagane mahak pungam gadrane wakhan kaya amasu khalle somdana lehawgi mapado yamna kanna naduna leiribane mahaki mateng su pangdaba yadabane phare thola thola bama laani haiduna premjitto nungai taba kaya thadokladuna mahak ngasidi Manipur yaukhre premjit chakhraba matung thambalsu makhoi gi hana unafamduda subol makhoi unaba lae premjit jawdrabanina subol wa mata ngangma ngamdre tumin tumin non tharaga sumlei manau nupagi wakhalda matomta sumha kapchari thambalsu loina khangi manau nupa chatkhibadagi ma karibata ngangma ngamdre ma wakhanya manuaitre haibasu thambana su subolbu kayagi mati nungsijai mahana phongdoktabuduna maram oiraga thambalna su phongdoktabani premjit jawdrabanina thambalna subolda wa kaya hanjin lanjin hanglakpadagi subolsu wa tamna tamna ngangba horakle premjit chakhraba matung numini humni ado thambal ga subolga mafam kaya amar saminaki koiminaki thambal nasu lambi chatpa matamda mit mai singnaba thongna khara leinaba su pauta kaya pibiki subol ga thambal ga lam kaya koiminaba chatminaba subol yama nungaiki mahak thambal ga wakhanda pungau ngauki thambal nasu mangonda wari saba matamda mangonda nusi hairaknaba wa kaya dina koina na ngangi subona khak haiba ngamde phongdok pasu ngamde numittugi numidam subol
mahana leiriba hotel adugi ka aduda tumlaga leiringaidani Thambalna phone tawraki wari kaya ama sanare Thambalna sanariba wari singdugi marakta asumna hanglaki dada nakti chatkadaba numinini ta sungaire hai dadana mafam asida koiraklise dada bo ingonda kariguma kharadang hainingdabra Shobona kumai nangonda aisu wa kharadi haininge adubu haibadi ngamdre Thambaldo nokphet tawna khumlai dada matam sidadi mai sholaga wa hainingba kaya haiba ngamdabase thawna leitabase tungona ningamdaba yawna phawbane dadana hainingbado karino sasat haijo hayeng matam amada mina hankrabadi dada yama ningamjaroi ko Thambalna hairuwa hayado taseng nangna phawdokpaga chap manarabane madu phawbada subol wa haiba ngamde subolna tapna hairei nongmade aisu hainida matam ama ngairibane khoina naw premjit tu leiram lagadi nahan haibadi yarabane Manipur da chalaba matungda soidan ai wadi hainida ado nangdi Manipur da karama matamda laktoino Thambalna khumlai lakpudi laane kumsigi chahi sidi Manipur da lakadaba mande mathang chahi do ina lakke kaidorage dada Shobona ma khumlai kaisum tawdeda sum hangmane ado nangdi nupa koina ba leitro Shobolgi wahayeduda Thambalna amukasu nokphet tawna khumlai nupa koina ba leiragabu nungti numit khudingi nanga thabuk chatminagadro leitabadugi ningtamna koirine chaline ado dadagidi nuksinaba koinaba dilaibra Shobona khumme thamboida amadi lei phongdokpadi ngamdri phongdokke haiduna su khalle khangde mana kari khalamgadaba phongdokpadi ai nongma soiduna phongdokkadoine Thambalna mahanglai kana nupino nangna phongdokpa ngamdragadi ai phongdokpige Shobona hairei yanida soiduna aina phongdokkadoine thawna leibusu tamli asumna wari kaya ama sanare Shobol mahaki nungsiba ngasi phawba Thambalda khak phongdoktri Thambaldi mangonda phongdoknaba haiduna wa kaya ama hai mangonda ingit kaya ama ulle Shobona phongdokpa khak ngamkhide numitugi nonganbada Shobol amadi Thambal pung 12 adwaida thengnaduna hanagum koiba dum chatle lam kaya amsu chaminai kariguma matamdasu makhoyani achapo chaminai Shobol mahaki nungsiba Thambalda khak phongdokhide ngasidi Shobol Manipurda amuk lakpa tare numit mangani tarani rom Thambalga mahaka punbani loinabani mahaki nungsiba phongdokpa khak ngamkhide Shobol ngasidi Manipur chanabagi damak thorakle Thamban chu mahakpu bus parking phawba thinba lae chalamdai gi mikup aduda phawba Shobol Thambalda kariguma amata phawba haiba ngamde phongdokke kaya khanjai phongdokpa adum ngamkhide mahana khalle ngasi phongdoktrabasu hayeng aina Manipur chalaba matungda soidana phone tawraga oirabasu mangonda haigani haidunadi Shobona khanjai chalamdai gi mikup aduda Thambalna magidamak pozai kaya amsu leiraga pi Thambaldo Shobonbu yamna khanjai Shobona su khalle thamoi ani asidi nungda nuksibagi mari leinarabasu mapan thongda nuksi haiduna phongdona daba khaktani bas thawga dawre Thambaldo Shobonda nungsina bye bye tawbiki ngasidi Shobol Manipurda amuk lakle bas tongna mahak Thambalda phone tawi wari kaya ama sanai minute 10 kulom sanaraba matungda Thambal phone thamkre Shoboldo kangomde chalubu khongchalado mahak mamita sum uraga leidi numit mangani tarani ado Thambalga makhoi punkhiba loina khiba kaya ado mahaki wakhalda mahaki thamoida adum churaga leidi
ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯂꯩꯔꯕ ꯃꯇꯨꯡꯗꯁꯨ ꯁꯨꯕꯣꯜꯗꯣ ꯊꯝꯕꯥꯜꯗ ꯑꯃꯨꯛꯀ ꯐꯣꯟ ꯇꯧꯁꯤꯜꯂꯦ꯫ ꯊꯝꯕꯥꯜꯅ ꯐꯣꯟ ꯄꯥꯏꯔꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯁꯨꯕꯣꯜꯗꯣ ꯀꯩꯁꯨꯝ ꯇꯧꯗꯦ, ꯁꯨꯝ ꯋꯥꯔꯤ ꯁꯥꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯁꯨꯕꯣꯜ ꯇꯁꯦꯡꯅꯃꯛ ꯊꯝꯕꯥꯜꯒ ꯋꯥꯔꯤ ꯁꯥꯅꯗꯕ, ꯃꯍꯥꯛꯀ ꯄꯨꯟꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯝꯕꯥꯜꯁꯨ ꯈꯪꯉꯤ꯫ ꯊꯝꯕꯥꯜꯅꯁꯨ ꯑꯃꯨꯛ ꯈꯜꯂꯤ, ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯉꯁꯤ ꯑꯩꯅ ꯍꯥꯟꯅ ꯐꯣꯡꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯈꯜꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯍꯥꯛ ꯃꯇꯝ ꯉꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯤ ꯃꯍꯥꯛꯅ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯄꯥ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯄꯗꯨꯅꯤ ꯊꯝꯕꯥꯜꯅ ꯉꯥꯏꯔꯤꯕ꯫ ꯑꯁꯨꯝꯅ ꯉꯥꯛꯇꯪ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯁꯨꯕꯣꯜ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯁꯨꯕꯣꯜꯁꯨ ꯐꯣꯟ ꯇꯧꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯊꯝꯕꯥꯜ ꯃꯈꯣꯏ ꯄꯨꯟꯈꯤꯕ ꯆꯠꯈꯤꯕ ꯑꯗꯨꯇꯅꯤ ꯑꯁꯨꯝ ꯎꯔꯤꯕ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯜꯂꯒ ꯆꯠꯄꯗꯨꯅ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯕꯁ ꯑꯗꯣ ꯀꯗꯥꯏ ꯌꯧꯔꯕꯅꯣ ꯍꯥꯏꯕ ꯁꯨꯕꯣꯜ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗꯦ꯫ ꯃꯪꯂꯥꯜ ꯑꯃꯗꯅꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯔꯤꯕ꯫ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤꯉꯩꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛ ꯕꯁ ꯇꯣꯡꯂꯤ, ꯌꯨꯝ ꯌꯧꯔꯛꯇ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯄ꯭ꯔꯦꯝꯖꯤꯠꯅ ꯁꯨꯕꯣꯜꯗ ꯐꯣꯟ ꯇꯧꯔꯛꯈꯤꯕ꯫ ꯁꯨꯕꯣꯜꯗꯣ ꯋꯥꯈꯜ ꯑꯃꯗ ꯎꯡꯂꯤꯉꯩ ꯐꯣꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯥꯛꯄꯗꯣ ꯁꯨꯕꯣꯜ ꯈꯪꯈꯤꯗꯦ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯨꯗ ꯁꯨꯕꯣꯜ ꯐꯣꯟ ꯄꯥꯏꯈꯠꯂꯦ꯫ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯃꯅꯥꯎꯅꯨꯄꯥ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ, ꯂꯩꯍꯥꯎꯒꯤ ꯃꯄꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯨꯕꯣꯜꯅ ꯍꯥꯏꯔꯛꯏ, ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯄꯟꯊꯨꯔꯤꯛꯂꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯊꯪꯒꯤ 5ꯁꯨꯕ ꯁꯔꯨꯛꯇ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯗꯤ ꯋꯥꯔꯤ ꯁꯥꯡꯅ ꯊꯥꯅꯕ ꯍꯣꯠꯅꯖꯒꯦ꯫